ꯄꯨꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯀꯤꯕꯅ ꯅꯣꯛꯆꯗꯦ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯒ ꯆꯪꯕ ꯅꯠꯇꯦ ꯃꯃꯥꯡꯃꯛꯇꯗ ꯎꯁꯤꯇꯅ ꯄꯨꯈꯤꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ ꯃꯇꯧꯗꯨꯗ ꯕꯦꯝꯃꯅ ꯗꯗꯥ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯀꯨꯏꯔꯣꯏ ꯀꯥꯏꯗꯅꯣ ꯗꯗꯥ ꯍꯪꯈ꯭ꯔꯦ ꯂꯩꯃ ꯂꯩꯔꯝꯃꯣꯗꯤ ꯀꯣꯛ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯋꯥ ꯌꯥꯝ ꯍꯪꯅꯤꯡꯕ꯭ꯔꯣ ꯕꯦꯝꯃ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ ꯄꯨꯔꯦꯜ ꯕꯨꯂꯦꯠꯇꯨꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯆꯈꯥꯏꯈꯩ ꯊꯧꯗꯨꯅ ꯆꯠꯈꯤ ꯄ꯭ꯔꯤꯌꯥ ꯄꯨꯔꯦꯜꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯑꯁꯤꯅꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯀꯤꯗꯅ ꯂꯣꯠꯄ ꯇꯥꯕꯅꯤ ꯕꯤꯗ꯭ꯌꯥꯅ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦꯗ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯆꯤꯡꯗꯨ ꯎꯗ꯭ꯔꯣ ꯅꯪ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯁꯤ ꯐꯤꯡꯃꯟꯈ꯭ꯔꯦ ꯕꯦꯝꯃꯅ ꯆꯥꯛꯂꯨꯛꯇꯒꯤ ꯉꯥꯗꯨ ꯍꯧꯗꯣꯡꯅ ꯂꯥꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯗꯤ ꯉꯥ ꯃꯄꯨꯗꯨꯅ ꯇꯥꯟꯅꯔꯒ ꯁꯦꯟꯗꯟ ꯊꯣꯡꯕ ꯇꯥꯕ ꯄ꯭ꯔꯤꯌꯥꯅ ꯍꯧꯗꯣꯡꯗꯨꯅ ꯁꯥꯊꯤꯕ ꯑꯣꯏꯔꯝꯂꯗꯤꯅꯦ ꯉꯥ ꯃꯄꯨꯗꯨꯗ ꯆꯣꯡꯁꯤꯜꯂꯒ ꯈꯣꯠꯂꯛꯑꯗꯤ ꯕꯦꯝꯃꯅ ꯃꯄꯨꯗꯨꯁꯨ ꯑꯔꯥꯏꯕ ꯅꯠꯇꯤꯌꯦ ꯉꯥꯗꯨꯕꯨ ꯁꯦꯟꯅꯕ ꯉꯝꯅꯤ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯉꯝꯂꯅꯤ ꯈꯜꯂꯤꯕ ꯃꯤꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯗꯤ ꯍꯧꯗꯣꯡꯗꯨꯁꯨ ꯍꯧꯗꯣꯡꯗꯨꯅ ꯉꯝꯒꯦꯅ ꯉꯝꯃꯕꯗ ꯀꯥꯏꯐꯥꯎ ꯉꯝꯅꯤ ꯕꯤꯗ꯭ꯌꯥꯅ ꯀꯩꯅꯣꯍꯦ ꯍꯧꯗꯣꯡꯗ ꯇꯥꯔꯤꯁꯤꯕꯣ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯅꯪꯁꯨ ꯎꯆꯤ ꯑꯣꯏꯅ ꯎꯗꯅꯅꯦ ꯍꯧꯗꯣꯡꯗ ꯄꯤꯖꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯩ ꯖꯦꯝꯁꯅ ꯗꯔꯂꯤꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯔꯤꯁꯤꯅ ꯑꯗꯨꯃꯛꯇꯤ ꯍꯪꯃꯟꯗ꯭ꯔꯣ ꯃꯕꯨꯡ ꯌꯥꯎꯅ ꯌꯥꯎꯅ ꯖꯦꯝꯁꯅ ꯑꯃꯨꯛ ꯃꯕꯨꯡꯅ ꯅꯠꯇ꯭ꯔꯣ ꯃꯁꯦꯟ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯣ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯆꯟꯁꯤ ꯄꯨꯔꯒꯦꯅꯦꯀꯣ ꯑꯁ ꯎꯁꯤꯠꯃꯟꯗꯦꯗ ꯑꯊꯣꯏꯕꯅ ꯖꯦꯝꯁꯀ ꯄ꯭ꯔꯤꯌꯥꯒ ꯈꯪꯅꯕ꯭ꯔꯣ ꯄ꯭ꯔꯤꯌꯥ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯑꯥꯎ ꯇꯥꯆꯧ ꯌꯥꯝ ꯊꯤꯅ ꯀꯣꯏꯅꯔꯦ ꯚꯦꯃꯥ ꯅꯪꯗꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯣ ꯚꯦꯝꯃꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯉꯛꯅ ꯀꯩꯒꯤ ꯄ꯭ꯔꯤꯌꯥꯅ ꯍꯣ ꯉꯥ ꯂꯧꯕ ꯆꯠꯈꯤ ꯔꯤꯁꯤꯅ ꯀꯥꯏꯗꯩ ꯉꯥ ꯑꯊꯣꯏꯕꯁꯨ ꯃꯥꯕꯨ ꯉꯥꯒ ꯂꯩꯕ ꯍꯩꯕ꯭ꯔꯥꯅꯦ ꯖꯦꯝꯁꯅ ꯍꯣꯏꯅꯦ ꯑꯃꯨꯛꯇ ꯂꯩꯕ ꯎꯗ꯭ꯔꯤ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯄꯨꯔꯦꯜ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯃꯅꯥꯇꯣꯟ ꯉꯥꯡꯂꯒ ꯏ ꯅꯥꯏꯇꯩꯔꯒ ꯒꯥꯔꯤꯗꯨ ꯊꯧꯆꯤꯜꯂꯛꯏ ꯔꯤꯁꯤ ꯉꯛꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯌꯦꯡꯅꯩ ꯑꯊꯣꯏꯕ ꯉꯛꯅ ꯄꯨꯔꯦꯜ ꯀꯩꯗꯧꯔꯦ ꯏ ꯇꯩꯔꯤꯁꯦ ꯀꯅꯥꯒ ꯈꯟꯅꯔꯛꯏꯅꯣ ꯖꯦꯝꯁꯅ ꯉꯥ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯇꯣꯏꯔꯒ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯄꯨꯔꯦꯜ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯖꯦꯝꯁꯅ ꯑꯃꯨꯛ ꯁꯪꯖꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯀꯥꯏꯅꯔꯕꯣ ꯄꯨꯔꯦꯜ ꯆꯥꯎꯅ ꯖꯦꯝꯁꯀꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯌꯦꯡꯅꯔꯛꯏ ꯖꯦꯝꯁ ꯉꯛꯅ ꯀꯩꯅꯣ ꯄꯨꯔꯦꯜ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯛꯈꯤ ꯖꯦꯝꯁꯀꯤ ꯃꯆꯤꯟꯗꯒꯤ ꯏ ꯈꯔ ꯊꯣꯛꯂꯛꯏ ꯖꯦꯝꯁꯇꯨ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯄꯨꯔꯦꯜ ꯃꯥ ꯃꯁꯥꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯕꯨꯂꯦꯠꯇꯨꯗ ꯑꯃꯨꯛ ꯀꯥꯎꯔꯛꯏ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯄꯨꯔꯦꯜ ꯆꯥꯎꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯚꯦꯃꯥ ꯀꯥꯔꯣ ꯕꯦꯝꯃꯁꯨ ꯄꯥꯈꯠꯅ ꯐꯠ ꯀꯥꯈꯠꯂꯤ ꯍꯦꯛ ꯀꯥꯈꯠꯄꯒ ꯈꯪꯊꯧ ꯊꯧꯏ ꯕꯦꯝꯃꯁꯨ ꯀꯦꯜꯍꯧꯒꯦꯕꯨ ꯇꯧꯏ ꯆꯠꯈ꯭ꯔꯦ ꯈꯠꯅꯕ ꯐꯨꯅꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯄꯥꯗꯨ ꯃꯆꯟꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯔꯤꯁꯤꯅ ꯀꯅꯥꯒ ꯈꯠꯅꯈꯤꯒꯦ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯗꯥ ꯇꯨꯕꯣꯏꯒ ꯈꯠꯅꯈꯤꯕꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯟꯇꯛ ꯃꯔꯛ ꯇꯨꯕꯣꯏꯒ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯩꯁꯦ ꯕꯤꯗ꯭ꯌꯥꯅ ꯈꯪꯗꯦ ꯑꯗꯨ ꯏꯇꯩꯒ ꯊꯣꯏꯕꯤꯒꯗꯤ ꯀꯣꯏꯅꯒꯦ ꯇꯧꯔꯕꯅꯤ ꯄ꯭ꯔꯤꯌꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯊꯣꯏꯕꯤꯗꯣ ꯗꯥ ꯇꯨꯕꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯔꯤꯁꯤꯅ ꯑꯦ ꯄꯣꯠꯇꯤ ꯁꯤꯗ ꯂꯩꯔꯗꯅ ꯑꯊꯣꯏꯕ ꯇꯞꯅ ꯀꯩꯅꯣ ꯋꯥꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯠ ꯃꯇꯠ ꯇꯧꯅꯨ ꯄ꯭ꯔꯤꯌꯥꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯄꯥꯅꯅꯦ ꯗꯥ ꯄꯨꯔꯦꯜꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯖꯥꯠꯅꯦ ꯑꯗꯨꯒꯤ ꯉꯁꯤꯗꯣ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯥꯗꯤ ꯂꯩꯍꯧꯔꯦ ꯃꯅꯨꯡꯗ ꯃꯣꯏ ꯄꯄꯥ ꯉꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯗꯥ ꯇꯨꯕꯣꯏ ꯂꯥꯛꯑꯒ ꯀꯧꯊꯣꯛꯂꯒ ꯀꯥꯔꯗ ꯍꯥꯞꯄꯒ ꯄꯨꯔꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯒꯤ ꯁꯥꯎꯈ꯭ꯔꯦ ꯁꯨꯝ ꯔꯤꯁꯤꯅ ꯀꯩꯅꯣ ꯑꯗꯨꯒ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯍꯦꯔꯣꯗꯨꯒ ꯀꯣꯏꯅꯒꯦ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯤ ꯇꯨꯕꯣꯏꯒ ꯈꯪꯅꯩꯗꯨꯗꯤ
ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯇꯨꯕꯣꯏꯒ ꯊꯣꯏꯕꯤꯒꯗꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯃꯤ ꯊꯣꯏꯕꯤꯗꯤ ꯗꯥ ꯄꯨꯔꯦꯜ ꯅꯨꯡꯁꯤꯕꯅꯦ ꯑꯦ ꯑꯗꯨꯒ ꯀꯩꯒꯤ ꯕꯤꯗ꯭ꯌꯥꯅ ꯃꯤꯗꯤ ꯃꯄꯥ ꯃꯃꯥꯅ ꯍꯦꯟꯅ ꯂꯨꯝꯕ ꯇꯥꯕꯅꯦ ꯖꯦꯝꯁꯅ ꯃꯥꯁꯨ ꯊꯣꯛꯇꯕ ꯇꯨꯕꯣꯏꯅ ꯀꯧꯕꯗꯨꯒ ꯊꯣꯛꯇ꯭ꯔꯗꯤ ꯈꯔ ꯐꯒꯗꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯑꯃꯔꯣꯝꯗꯗꯤ ꯐꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦ ꯕꯤꯗ꯭ꯌꯥꯁꯨ ꯅꯍꯥꯟꯁꯨ ꯅꯨꯡꯗꯥꯡꯗ ꯃꯌꯨꯝꯗꯒꯤ ꯄꯨꯔꯒ ꯆꯠꯄ ꯉꯝꯃꯤꯕ ꯅꯨꯄꯥꯅꯤ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯦ ꯅꯨꯡꯗꯥꯡꯗ ꯃꯥꯗꯤ ꯀꯩꯒꯤ ꯄꯨꯔꯤꯕ ꯀꯥꯏꯗ ꯊꯣꯏꯕꯤꯒ ꯄꯨꯔꯦꯜꯒ ꯅꯨꯡꯗꯥꯡ ꯇꯪꯈꯥꯏ ꯑꯃ ꯆꯦꯜꯂꯨꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯖꯦꯝꯁꯅ ꯀꯨꯏꯅꯣ ꯇꯪꯈꯥꯏ ꯑꯃ ꯆꯦꯜꯂꯨꯏꯗꯨꯕꯣ ꯃꯄꯨꯡ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯔꯤꯁꯤ ꯖꯦꯝꯁꯀꯤ ꯃꯀꯣꯛꯇ ꯀꯛꯍꯠꯂꯤ ꯑꯌꯨ ꯃꯥ ꯄꯥꯄꯤꯁꯤꯗꯤ ꯄ꯭ꯔꯤꯌꯥꯅ ꯑꯗꯨ ꯇꯥꯆꯧ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤ ꯑꯊꯣꯏꯕꯅ ꯂꯩꯔꯥꯡ ꯁ꯭ꯋꯥꯏꯗꯅ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯆꯪꯂꯛꯄꯅꯦ ꯔꯤꯁꯤꯅ ꯂꯩꯔꯥꯡ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯄꯄꯥꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯅꯦ ꯖꯦꯝꯁꯅ ꯁꯦꯁ ꯂꯨꯍꯣꯡꯗꯔꯕꯅꯤꯅꯦ ꯅꯪꯁꯦ ꯑꯊꯣꯏꯕ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯔꯤꯁꯤ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯋꯥꯔꯦ ꯑꯅꯤꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯏ ꯃꯆꯥꯅ ꯆꯥꯎꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯊꯕꯛ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯉꯥꯟꯕꯗꯨ ꯉꯛꯅ ꯑꯍꯣꯏ ꯕꯦꯝꯃ ꯅꯕꯨꯡꯁꯦ ꯀꯩꯗꯧꯔꯦ ꯕꯦꯝꯃꯅ ꯊꯣꯏꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕꯒꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯅ ꯅꯨꯄꯥꯒ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ ꯗꯗꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯦ ꯉꯍꯥꯟꯕ ꯉꯛꯅ ꯀꯔꯤ ꯊꯣꯏꯕꯤ ꯑꯣꯏꯔꯝꯂꯕ ꯃꯥꯅꯦ ꯉꯍꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯀꯔꯝꯅ ꯔꯤꯆꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯅ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯃꯨꯟꯅꯔꯝꯕꯅꯣ ꯈꯜꯂꯛꯏ ꯃꯃꯥꯡꯊꯛꯇ ꯔꯤꯆꯥꯔꯗꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯈꯤꯕ ꯃꯥꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯀꯔꯤ ꯂꯥꯟ ꯊꯣꯛꯄ ꯃꯥꯒꯤ ꯃꯆꯥꯁꯨ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯃꯊꯃꯣꯏ ꯆꯦꯠꯄ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯃꯆꯥꯗ ꯃꯅꯥꯗ ꯍꯥꯞꯄꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯅꯨꯃꯤꯠꯇꯨꯗ ꯅꯝꯗꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯃꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤ ꯔꯤꯆꯥꯔꯗꯀꯤ ꯃꯆꯥꯅ ꯂꯧꯈꯤꯅꯤ ꯈꯟꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯔꯤꯆꯥꯔꯗ ꯃꯁꯥꯃꯛꯅ ꯊꯣꯏꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯒꯤ ꯍꯥꯏꯅꯕ ꯆꯠꯀꯦ ꯊꯧꯔꯥꯡꯕꯅꯤ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯗ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯁꯣꯛꯂꯝꯂꯤꯕ ꯃꯄꯥ ꯑꯣꯏꯕꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯆꯤꯡꯅꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯆꯥꯁꯨ ꯃꯥꯗꯒꯤ ꯇꯥꯗꯅ ꯊꯧꯅꯥ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯔꯤꯆꯥꯔꯗꯀꯤ ꯃꯆꯥꯗꯤ ꯆꯤꯡꯂꯦꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯈꯤ ꯃꯆꯥꯅ ꯇꯣꯏꯅ ꯅꯨꯄꯥ ꯑꯃ ꯐꯨꯔꯒ ꯂꯥꯛꯈꯤꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ ꯀꯥꯗ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯅ ꯉꯥꯟꯕ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯉꯥꯟꯕꯗꯨ ꯉꯁꯤꯗꯤ ꯗꯗꯥ ꯅꯆꯥꯅꯨꯄꯥꯗꯨ ꯂꯥꯟ ꯁꯥꯎꯔꯦ ꯅꯨꯡꯁꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯉꯥꯟꯕ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯉꯥꯟꯕ ꯈꯨꯝꯂꯛꯇꯦ ꯗꯗꯥ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯉꯥꯟꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯕꯦꯝ ꯏꯆꯥꯁꯤ ꯅꯨꯡꯁꯤꯀꯣ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯉꯥꯟꯕ ꯇꯅꯤꯛ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯤꯅꯤꯡꯉꯤꯀꯣ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯅ ꯊꯃꯣꯏ ꯀꯥꯏꯕ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏꯀꯣ ꯑꯗꯨꯕꯨ ꯀꯥꯏꯔꯣ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯉꯛꯅ ꯗꯗꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯒꯤ ꯃꯆꯥ ꯊꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯣꯏꯅꯣ ꯀꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯗꯕ ꯌꯥꯗ꯭ꯔꯦ ꯗꯗꯥ ꯏꯆꯥꯅ ꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯔꯤꯆꯥꯔꯗꯅ ꯃꯃꯧ ꯑꯣꯏꯅꯤ ꯈꯜꯂꯤꯕ ꯊꯣꯏꯕꯤꯕꯨꯅꯤ ꯅꯨꯡꯁꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯍꯥ
ꯔꯤꯆꯥꯔꯗꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯣꯠꯅꯕꯤꯈꯤꯕꯅꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯈꯤꯕꯅꯤ ꯁꯤꯗ ꯑꯩꯅ ꯀꯥꯎꯊꯣꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯊꯣꯏꯕꯤ ꯀꯔꯝꯅ ꯏꯃꯧ ꯑꯣꯏꯒꯅꯤ ꯔꯤꯆꯥꯔꯗꯀꯤ ꯃꯥꯡꯗ ꯏꯃꯧꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯎꯠꯀꯅꯤ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯏꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯕꯦꯝ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯅꯨꯡꯁꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ ꯌꯥꯔꯣꯏ ꯃꯆꯥꯊꯣꯏꯒꯤ ꯄꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯉꯥꯟꯕ ꯁꯥꯎꯅ ꯑꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯎꯔꯁꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯌꯣ ꯊꯣꯏꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯑꯩꯁꯤꯕꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯑꯣꯏꯅ ꯎꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯔꯤꯆꯥꯅ ꯑꯩꯈꯣꯏꯗ ꯀꯩ ꯈꯟꯅꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯡꯁꯤꯕꯀꯣ ꯃꯣꯏꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤꯌꯦ ꯁꯤ ꯈꯛꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯀꯅꯤ ꯕꯦꯝ ꯗꯗꯥ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯏꯈꯨꯠꯁꯤꯅ ꯊꯨꯒꯥꯏꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯗꯗꯥ ꯄꯨꯔꯦꯜꯁꯨ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯁꯤꯝꯗꯣ ꯍꯥꯞꯇꯨꯅ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗ ꯀꯣꯜ ꯇꯧꯏ ꯗꯗꯥ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯑꯩꯅ ꯇꯧꯔꯁꯨ ꯆꯠꯇꯦ ꯄꯨꯔꯦꯜꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯇꯕꯗꯣ ꯑꯩ ꯀꯌꯥꯝ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯦꯛ ꯌꯥꯕꯒ ꯇꯧꯔꯤꯁꯤꯅꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠꯇꯧꯅ ꯗꯗꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯍꯣꯃꯣ ꯌꯥꯝ ꯃꯥꯜꯂꯤ ꯁꯦ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯉꯁꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯀꯣ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯗꯗꯥ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯈꯟꯕꯅꯤ ꯌꯥꯗ꯭ꯔꯦ ꯎꯆꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯇꯥꯔꯦ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯁꯨ ꯔꯤꯡ ꯆꯠꯄ ꯅꯪꯕ ꯅꯠꯇꯦ ꯀꯩꯅꯣ ꯐꯣꯟ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯕꯣ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯈꯛ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯁꯧꯒ ꯇꯧꯏꯁꯤꯅ ꯄꯨꯔꯦꯜꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯀꯩ ꯂꯩꯒꯦ ꯈꯟꯕ ꯀꯩꯗꯧꯒꯦ ꯈꯣꯟꯒ ꯑꯣꯛꯁꯤꯜꯂꯛꯇꯅ ꯏꯁ ꯊꯝꯃꯦ ꯌꯥꯔꯦ ꯄꯨꯔꯦꯜ ꯅꯨꯄꯤ ꯃꯈꯜ ꯃꯈꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯞꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯁꯣꯝꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯝꯂꯤ ꯇꯨꯕꯣꯏꯒꯤ ꯒꯥꯔꯤ ꯃꯇꯨꯡꯗ ꯄꯨꯔꯦꯜꯗꯨ ꯁꯨꯝ ꯏꯟꯅꯩ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯈꯔ ꯋꯥꯠꯂꯤꯉꯩꯗꯅꯤ ꯄꯨꯔꯦꯜ ꯒꯥꯔꯤꯗꯨ ꯃꯃꯥꯡꯗ ꯒꯞ ꯈꯥꯝꯖꯤꯜꯂꯤ ꯇꯨꯕꯣꯏꯁꯨ ꯅꯣꯡꯃꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯗꯣꯏꯔꯥ ꯗꯥꯏꯅꯦꯜꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯄꯨꯔꯦꯜꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯈꯩ ꯊꯣꯏꯕꯤꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯏ ꯗꯥꯏꯅꯦꯜꯁꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯄꯄꯥ ꯗꯥꯏꯅꯦꯜ ꯍꯟꯗꯦ ꯄꯨꯔꯦꯜꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ ꯄꯨꯔꯦꯜꯗꯨ ꯃꯈꯨꯠ ꯍꯜꯂꯛꯇꯦ ꯇꯨꯕꯣꯏ ꯎꯁꯤꯠꯇꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯄꯄꯥ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ ꯄꯄꯥ ꯁꯦ ꯊꯥꯗꯣꯛꯑꯣꯕ ꯗꯥꯏꯅꯦꯜ ꯁꯥꯎꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯅꯠꯇꯤꯛꯂꯥ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯈꯨꯠ ꯊꯥꯔꯣꯏ ꯍꯥꯏꯅ ꯊꯥꯗꯕꯅꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯇꯨꯡ ꯏꯆꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯒꯦ ꯈꯜꯂꯛꯑꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯗꯥꯏꯅꯦꯜ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯇꯨꯕꯣꯏ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯔꯤ ꯉꯝꯕ ꯅꯪꯅ ꯀꯔꯤ ꯉꯝꯕ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤꯗꯤ ꯍꯦꯔꯣ ꯁꯥꯔꯅꯨꯀꯣ ꯄꯨꯔꯦꯜ ꯆꯥꯎꯅ ꯇꯨꯕꯣꯏꯒꯤ ꯊꯕꯥꯛꯇ ꯁꯥꯄꯨ ꯀꯟꯅ ꯀꯧꯔꯛꯏ ꯄꯨꯔꯦꯜ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯁꯤꯗ ꯊꯣꯛꯅꯕ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯃꯃꯤ ꯀꯌꯥꯝ ꯆꯥꯎꯅ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯅꯪꯅ ꯉꯝꯕꯅ ꯍꯤꯔꯝ ꯑꯃꯗ ꯑꯩꯅ ꯉꯝꯕꯅ ꯍꯤꯔꯝ ꯑꯃꯗ ꯌꯦꯡꯁꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯣ ꯄꯨꯔꯦꯜ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯇꯨꯕꯣꯏ ꯎꯁꯤꯠꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯂꯤ ꯉꯁꯥꯏꯗꯒꯤ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯃꯤ
Taton, nang kiyam soke. Wahaysi haina machindu menduna amukapi. Phone da lokthokduna Purelgi number duda call tawi adubu chetlamdre. Taton, nang kaidorage? Bemagi number duda call tawsay. Ring du phana kuina chetlaba matungda tapna paikhalai. Thoibi na Taton halabo. Ngasaidagi war tawriye. Pot thugaiba loida ngairi. Taton kay tawgi amti hingbirugera. Kijay pot yam langi. Ado datu boyga khanakibro. Nette papa na phukibane. Thoibi datu boyga su khara ngangnakibane. Thoibi thamage oren dorke. Asi hairaga hatu call duka kre. Thoibi ingangakna phone screen duda yengduna lairi. Daniel su mayum manaktagi Thoibigi khudang pairambasida leiba yaraktre. Wai pabo. Chano, wasi yamna lure. Kamaina tawni. Icha sibu icha sanana gapangbane. College lanba yadre ngaksi. Bitiana haibada nungdang manglubado. Puril na Daniel sauna phukhogatli. Kari. Chanu mapureba bu phathaduna. Wai pabo se apta tapthabi khoba. Aigi ichabu phana bu honaramlaga aina karamna taptharaga leiba yagani. Ai mabu lemna tharoi. Aigi icha sogla abanina hojikti amata lemna tharoi. Ichagi damak ai leri. Ichabu matuna ma phawu sokhaloi.